Yamna nungaiba paw amakhatang hana mayamda share tawjage. COVID-19 layengnaba hidak puthokre. Drug farm Glenmark Pharmaceuticals na Fabi Blue haina meming thonba antiviral drug Fabi Pirabir ngarang puthokre. Hidak makhal asi COVID-19 jamna kanna nadaba anaba phawbada layengmada sizinaba yaraba tablet amada lupa chamga taruk pibani haidi aduga tablet kunthraga marigi strip amada lupa lising ahumga chawanga piraga leiba phangani su pausina makha tari aduga mayam Fabi Pro asi ahanba oral Babi Pirabir approve tawraba India gi COVID-19 layengnaba hidak ni haina su pausina makha tari aduga mayam aina su mayam da share tawjabani subnatagi aduga mayam tasingnamak hidak asina asingmam oirabugdi akhoigi oinadi yamna lebak faraba aduga makhadamani mayam aduga mayam nungtigi habliba i paw khudimakda su mafam khudimakda atoppa lamsingda su dum COVID-19 hidak se puthoi haibagi pawdu dum tari mayam aduga athubada mayam punamakta sagumbagi hidak langthaksi phanganba oibiyu haina su pawsida share tawjari aduga mayam su like khuraminasi share ga matang sa lu sinjarage and thank you.